Ngasi tang kun mari January 2024 pung tara mathoy gataba numit masi ase noi 700 square mile gi puwari da lay hora daw ba mikup ama nataga numit ama ni haina ay thamjage Mr. Korongan ba nangonda masi numit si ay saruk ani na ay nangonda message pijaninge masi numit sina nahapu athauba ni haibisi takpa nahapu masi numit sina nahapu athauba ni masi numit sina nahapu athauba ni haiba takpa tangkak nantriga numit duni masi ay nangonda haijage aduga nahaki nagun se ay aduki matik thagaje haitare maramdi mamang da su lairam da ba tung da su laira aroi do ba mikup ama natraga thodok ama nahak na thokhan bisi ai nahak pu yam na thagatse nahaki narin nahaki thona nahaki athaubi thona se ai nahak pu yam thagatse nakoi manung mak ichin naw mai tei manung mak ta inot happy ba khakta natana noi gi lanmi sing akhoi sing desu aduki matik nang na maram hoirega akhoi bu inot aduki matik happy hai bise nahak na maram hoiduna hanna hanna nahak bu thakachari ani shuba point dana masi numit se amaromda nakanamada hai tardi nahaki damak maithi ba numit ni aina haina laujaninge maramdi Mr. CM ga nahakna plan tawjarami se akoi cookie zo sing se numit mga taruk ni manung sida hat ke tumna hat ke atara moi se takthuk bangam ni hailamba khalamba plan se leiram mani adubu nakoi na ningamba nakoi na khalamba adugumba akoi cookie zo community do oiramdre aduna masi nang na paikhatliba khonghang ase aina haijaningbade nangi praja singnadi nangi mai pakpa numit ni haina budi khalamba jai adubu aigi motadi nangi mai thiba numit ni aina haina khanjaninge laujaninge maramdi noina khalami se CM ne nang ne atai kana kana no ne khalami se akoi zo ki community sing se haptama manung sida atheng bada numit tarani si lawrga hat ke tumna hat ke takthok ke sini khalami sinoina adugumba zo ki community sing du akoi oiramdre noina lesson amadi para amadi tamlamani phangye haine dei khalle maramdi noina ningamdo pangthok mangamdrabanina aigi mottadi masigi numit se nahak nakhoina nogi lanmi akhoida koi lan ngamdre akoi submission tawre haina phongruk jaba namit ama oina ihakna laujai nahaki maithi ba numit oitarasu nahak na paikhatchariba strategy natriga step ase ai nahak pu muka hanna thakatjaningi maramde masigi step natana atei panbai laitrabanina maithi ba oitarasu lansi ngamge haibisi nahak na step amada maithi tarasu mathangi step si ikaizarasu masi se paikhatcharage MLM minister CM gi khuya khada ai lairaga moigi mateng nirege natraga center gi mateng nirise nirege na khallaga kari upay no ikairasu ikaina upay madi hotnage haina nahakna lokhatcharabnina
masi nogi praja sing na di amaromda nahaki mai pak pa numit nahaki athauba utpa numit oina khanjaram gani adubu ai haki tarap dadi nahaki mai thiba ni haina aina khanjai laujai aduga CM gi da maksu masi numit se ya kauroi do ba na punsida kauroi do ba numit ama oire maramdi India gi natraga sangsar gi prithvi gi CM amana magi member singa lalho group natraga terrorist group ta wasak chaba submission tawjaba ngasi phawda war gi history da khoi thengnadri adubu nahakna masigi numit sida nahakna tawjare aduna double engine sarkar government hai bise masi numit sina tae engine mana nahaki engine mana korongan bagi engine mathangi CM hai bise di naki mang disu mang phau na roi ai gyan tai CM tu noi kendra gi MLA phau su ka ba ngamara do male ai gi mot di oh atai tu se aduga hujiki ngaki oina di nahak su puthaba matam khra phangani maram di mai praja gi maru oina mera paibi sing de gi di pressure la roi nahak putha khra ngaktang di puthaba yare phumungda hipaga ngaktang di dum puthaba yare ai khalli maram di responsibility mayam se korongan mana loi lau khramni na pitho khramni na nahak nangi nahaki ko khra sabadu khra hantharani ai khalle upai leite bazar manungda kachin koya da chen banatana noi upai leite ngaksu khra khasu pothau mai mayam koi chen madu chingda di karak mangamdram ni na noi waramani marak tu su accident thu hai tai koi chen ba pukhri manungda koi chen madu da noi ama sok naram mani aduna ngahang haksu pothau aduna tere noi kok chik narani mayam bazar manung da noi koi chen madu da mapan de thok ba ngamdra bani na noi Manipur se kanana thugai no hai bise hujik noi nasa khangani aduga Mr. Blow promote sing nahak na akhoi kuki macha sing se blow tawgini takhai gini nei thok gini hai bise tha kya numit kya ni chakhage akhoi ngai tun leiri noina bazar manung da imfan da nongmai lut tawraga tawriba mayam masi sa akhoi da central government na pi taradi ai nasagi yum du la aga nasa yaw na yum yaw na ai takhai bangam ni hai bise ai nahak ta hai jage khumuyam ba hai ban khoi lekai lamka da leri ba khoi da nei khai ri ba takhai ba smai na khoi nahak bu smai na ai nei khai bi ge hai bise ai nahak ta hai jani akhoi noi gi khong thang sina khiraga lagi do ba adugamba mi nate thaine gi akhoi ko kizo singdu solamba dumaina akhoi son laga lagi do ba mi natre akhoi so dugi matik well prepared oina laire haibisi akhoi ka gumse haibisi ai haijani nge